ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯩꯖꯔꯤꯕ ꯃꯐꯝ ꯑꯁꯤ ꯁꯦꯅꯥꯄꯇꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡꯗ ꯂꯩꯕ ꯋꯥꯟꯁꯥꯄꯨꯔ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗꯅꯤ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯋꯥꯇꯔꯐꯣꯜ ꯃꯆꯥ ꯑꯃ ꯍꯥꯏꯇꯥꯔꯦ ꯋꯥꯇꯔꯐꯣꯜ ꯈꯤꯇꯪ ꯆꯥꯎꯕ ꯏꯁꯤꯡ ꯌꯥꯝꯅ ꯆꯦꯟꯕ ꯃꯐꯝ ꯑꯃ ꯂꯩ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤ ꯌꯦꯡꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯑꯩꯅ ꯂꯦꯞꯆꯕꯗꯣ ꯇꯨ ꯑꯁꯤꯒꯤ ꯃꯐꯝꯗꯅ ꯑꯩꯅ ꯂꯦꯞꯄꯗꯣ ꯑꯗꯨꯗꯒꯤ ꯁꯣꯝꯗ ꯁꯨꯝ ꯀꯥꯔꯛꯑꯒ ꯁꯨꯃꯥꯏꯅ ꯀꯥꯔꯛꯑꯦ ꯑꯗꯨꯒ ꯆꯪꯉꯛꯄꯅꯦ ꯑꯗ ꯁꯤꯁꯨ ꯑꯁ ꯆꯦꯜꯂꯦ ꯁꯨꯃꯥꯏꯅ ꯃꯅꯨꯡꯗꯁꯨ ꯑꯗꯨꯝ ꯆꯪꯕ ꯌꯥꯕꯅꯦ ꯁꯤꯒꯤ ꯃꯐꯝꯁꯦ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯐꯖꯕꯅꯦ ꯂꯣꯅꯨꯡꯒꯤ ꯏꯁꯤꯡ ꯐꯖꯅ ꯆꯦꯟꯕꯅꯦ ꯃꯅꯨꯡꯁꯦ ꯍꯥꯏꯇꯥꯔꯦ ꯆꯠꯄꯗꯗꯤ ꯑꯩꯈꯣꯏ ꯏꯁꯪ ꯌꯥꯝꯅ ꯊꯥꯡꯉꯦ ꯀꯩꯅꯣ ꯇꯧꯕ ꯆꯠꯄꯁꯨ ꯌꯥꯎꯕꯅꯦ ꯍꯥꯏꯇꯥꯔꯦ ꯃꯃꯥꯡꯗ ꯌꯥꯎꯈ꯭ꯔꯦ ꯑꯗꯣ ꯑꯩ ꯃꯈꯩꯗ ꯆꯪꯗ꯭ꯔꯤ ꯑꯗꯨꯅ ꯑꯃꯨꯛꯇꯪ ꯇ꯭ꯔꯥꯏ ꯇꯧꯒꯦ ꯍꯥꯏꯇꯥꯔꯦ ꯆꯪꯕ ꯌꯥꯔꯦ यार माइंड से मनुंग पा चंगई ने हाइदारे काला और चंग दिया तो अदि दुनिया दुनिया को तो आई जाम को इसिंग की नो जाम kan ने तो माइ से दरे को नो मनुंग को चंग जाम ने मांग दे मनुंग को चंग लुरे सी phải cần phải là nung chuột ao này này được ạ lấy